Duty Taduna Labor Security Guard Mahadamnaga NSCK gi Niki Sumi faction gi lalhouba ni ngaranu bidang wairam Arunachal Pradesh ki Tirap district labor Khonsazil gi nanthoktuna chenkhre police ki pawnanga si hai nanthokhre lalhouba ni adudi Roxen Homcha amadi tip 2 kitinya kawe makhoi animak jail adugi under trial prisoner cell the labane makhoi ani duty taduna labor constable Wangtim Bosai kowa amadagi service rifle mamullaga nongmai kapsilamnaga jail dagi nanthokhi haina Arunachal Pradesh ki police ki wangangloi Rohit Rasbir Singh na phongdokhe nanthokhre lalhouba ni aduda nongmai na kaplam liba boshai matabakta nongmai maru na pankhi mak pukudakta Assam gi Dibrugarh ta leiba hospital amada pukhalakpada lambida laikatnaba ngamdana laikhitre haire nanthokhre kitinya si Changlang district ki Kharsang dagini aduga Lowang na Tirap district ki Bodurai khul dagini makhoi animak mi hat lubagi case amaga mari lena under trial the lady bane makhoi Nibu Tiba ki Tabak Tirap ki SP amadi Taruk Suba Assam Rifles ki commanding officer anina luchungba team amanakan na chathari